Youth I League 2025 ngasi St. Anthony School gi football ground pangthokre hariba football match saduda ngangum utam singh MCS Director Mahut TIPR Government of Manipur Nongthombam Gandhi Social Worker Dr. Chungtham Deepak Singh Associate Professor Department of Surgery Janem Samadi Suchitra Devi Potsangbam Principal ST Anthony School na President Member Singwaina Saruyaki Youth I League 2025 pangthokibaga mari lerina Suchitra Devi Potsangbam na paumi singa unaba amada hariba football match adu St. Anthony School gi football ground da pangthokpa fangbada yamna nungaiba poi sanaroi singnasu league match da sanaba fanglakpa haibasi taraina lawfam thokte masagi apamba adu masana khangzaduna kanna honaba ama changi loinina mama mapa oiba singnasu support towiba changi maduna sanaroi singna mingchat purakpa ngamgadoribani haiba wafam thamki ngasi sanakiba Youth I League football match aduda Classic Football Association na Elite Football Club pu Panjil Taruk Sinoda Maiti Babiki. Mama amo ina haizarake player khuding mak league sida sanagadaba football gi siyo ina particularly haizarake khuding mak sida makoi thawai hakchang yauna phajana khoi gi yamna gyan tana moina tawri basi karino moina pamli basi na karino ka haibadu zu bhap tana sana ba pamjai sana hanjaningi ai khoi gi haibadi nga hakki nungai bagi mayam sananari aijo adugi club ta yaure adugi team gi player oire haibagi nga hakki natabada karigumba khara akoigi mai magi manglan si clear oina smaina league match ta changa abaidudi mai manglan si clear oiba karino pami base haibase aduna mama mapa oibasingna ju bhap ta biba adagi akoibu makoibu support to bibada akoigi sarkar dagi khangde aduga upai leiba lanai miyoi khangde institutions khangde organizations khangde makoi dagi su sumaina angang sing chu thogat piba aduga akoigi darkar leiba yaba mafamda mating oibiba simuju phangjaragadi haibasi aigi pamjabani